Ahan mamukta mirial giming shell YouTube channel asina mayamoi kok nona taram nokshir. Mayangi mafam da kudol tamjana bagi damakta. Wakal na sagasado na izaba akiba wariya masupudo na lakshari. Wariya sige mamingdi. Mitrangi life idibi. Wariya sibu ibirakpi. Abiya mathoksho. Hingliban na traga sikraba kanaga sumari lina jadi. Life hamlam amadi ming pum na magko incidents ni haidana mayam sulobi gani. Soy kilan kiba kaya yauraklabasu mayam na ngakpiu khaisari. Ogsik tami na rasi mitrangi life idibigi ahan basaro. Ahingi misik ni raw kultadraba matamni. Tek sa libagari ki katana pung barogi mapade hek lai kibaga horakli. Tumliba angang adugi manakongda akiba konjel kaya na ngarang anduna mabuki halakli wado. Angang da tumpam kangardan kablakli. Mama bu koi tiraga mama gi mathada seset konsinna bu honaraklam. Tumlam libat hoisnasu angang kapogi makhol na mikap thoglakpada. Akoi do pung mamam duna lairamli. Mai mutkibagi. Masyado may mambamaraga sida kiraboi kanduna manakta lairiba masyado. Hena nak na nung sina konsilaga kapatembirakli. Hoisnana. Oh, to. Mamalaye kap kanusi. Nung dangga kapapati. Mamamay tangi ko. Masyado yung manang ganduda makut na tap na nantabiraga temjin birami. Temjay haibagi wani. Angang dugi manakong tadi akiba konsil kaya nangang duna lairabada. Karam na kapato kadaba. Pikli ba angang aduna makiat law na kaduna kablaklabada. Mama oy bi mahaksu tapong kanglakli. Toy sana masyabo mathada seset konsilaga pamung nakalda thariba tebal mataktagi. Kangkal haidok tuna makuna karigumba amalamlakli. May sukanabagi kendal maikit oirambasu yay. Adubu tanja sida pamung mamang oirapna. Kanagumba amana singchat kibagi makola mataraki. Toy sana ngakna kangkal adu fat komjali. Aduga kabliba masyabo makulani aduna hena sena konsilaga akiba amagaloy na tong mang nagyet koylay duni yengi karino kanna layrami amuksu kaishu tawrak trabada wakal nara haidana shor mapi amo hondoglaga kabliba masyabo mapi taythoklaga temjin pirai toisnana toibi kapkanome nangbo ahing sida mama ko kangaureda isadi maramokpani Marol mari fawa siyang nangang bahaytriba angang duda adum na hayraga kamay na buloksin mong kanglangani. Hene dum sita dina kablagli. Toish na asu kaidagwa daw no bapta silaktra duna may tangat laga sanggom siyam na buho na say. Masyado haypet pangkalaga makong da sublam liba paisub ado haydoki honoring ay daw. Kangkal gi mapal tangbada fingo siya pinipiyamana. Maya ihihigatlaga mama masyadi yengnu layam libado toisna pat yeng selubada mapa sanakay. Baka na matong kangan hali. Bud aduna siya pamungi ako'y wapumado syaptra kaya tawdun ki halagli. Toisna kimanman na masyado tag nigpamakay nakong mensilaga lauri. Lauraga mikap kang tok pani. Manakta tumlam liba lay siya masyo bakat na pughawalay. Lay siya mana. Kaidore, toy. Toisna kisana sor saung na holaga mamay mamipumba shumang anapi karaga tarang nga madangi haklayami. Lay siyamba toisna manak nang nasang silaga laybag tagi sen tarak liba humang marikising nga dubo taytok biba oyna laybag tapay dun iyang lay. Lay siyamba na sidi lay ho halamdri dun hera dum sagalapugum tawri ay guli sana bay singdong talaw rukiki si hayram naga pamung dagi pat Paisok haidoglaga kumtagi tawi. Toisna kisana mapuroy bagi kodangda ta paraga sat kino hay bagi matagam. Mapira siya lagi yengay. Lay siya masyo toisna gi matawoduda nung siwa amasyo yauna. Satok lama masyo kasik among nagsilaglaga. Kasaya nida makut na nanbiraga hayri. Bakit kano siya kasyo tawroy? Dadalay isidi. Kemda kanganoda. Mangda kariyuramino. Toisna mamangdo tasing na tamgada ba fawo kiri. Adubu, fata ba mangni na ngalingaya tamtok haudrabadi. Tungda fata nungda toglak kadra kanna. Bibok nungda yauri ba ima tummaduda makut tamlaga.
Dada, ayam kiri, yam supakali. Ibanigi ahanba oina phangjagadoriba isasi uba phangdana adum siragadra khangdreda. Mangda tattana nattaba mayam ui. Kaigino sibo ayam kire dada. Laisiamagi lengjumda kawanduna kablai. Laisiamana. Adumna hainu seta hoidi. Delivery matamsu khajikta ngai silaklabani. Wakal hena su khanjinganuda. Mi su loinamak thengnariba ngaktani. Nangna kiyabagi sum khanjin mannana ubo oirangmanina. Sinthariba mapido makhuna taithokpiraga pakhaliba thoisnabu themjinbirai. Thoisna su mapuroibana haibagi kijaba kharadi pharami. Adubu mipaiba amadi adumak phauri. Karigidi phauroi. Manglada toina laktuna gyan men tadaba akiba saktam kayana otlarabada. Masyado laitapam khanglamdi. Thoisna masangamda sakomda sakthong. Manem rashi su mapi selaga laikai popang ama thilunaba sathirami. Laisema su kadagi office satnaba losilaga Thoisna gi manakta sangai. Thoisna na dada sak loiri thiraklagi ensang se thum thakadabada ngairi ngaihakta ngaibiro. Laisema su harau hoi haidana furit ki batan panba losindaba singda pahalaga dining siara ma singthoklaga phamami. Laisema na aina thabak setrakanda natomta lai kaidana nangi wakal pangkhanda khanjanbido tawrongmanuko. Ima su kuirak taw mandi halaklaga saka saraga phajana leiminaram. Kolik wairamdo imana phengega phengalo natradi ai halakpa ngairamuko. Matang na yadrabadi nipai khoshu tawba dabani. Thoisna su khajik momo nokseraga aina sabagi kondi dadana phengbadudi nungaiti. Ay adum tapna phengdo angge kaisu waba thabak su nataba sibo. Laisemana hai waba wadabagi natine nang loithok loisin puthok pusindugi wani ne. Aina sabagi ko lukhang nang aduk kuina phenglaga la idudi aduda karisu khanadraga nang na sabagi ko naina nong phaduk phengbadana kaigi yaroidaino. Aina hairise ai phenge thamamuko lamhenganu ko thoi. Thoisna su nokpa khanglaga hairei. Hoi dadana yadrabani na thamamagi office halakpagi wara kanduda thabak amuk sinnaba. Laisemana taning tajasanu kaino itainaw kena jababo asibu makoi kanana tabiu hage. Thoisna na hoi ba yareba ima halakladine soidana sopatari masini pasidiko. Thoisna su wa ngangna sak thirakli. Makut masyaduna mapuroibagi sakto saramani khanduna amuksu haipet khothabiraga inghalai. Laisema su Thoisna gi matawduda nukmi nungsine yangjarami. Ngaihaki matung laisemba office satkri. Manem rashi su mayumda halaktri. Mapuroibana haijarambagi wani imungda koluk haknam sinba hainadraduna tabli loisilaga yena khada puthoklaga phengnaba tawram. Manakta lairiba bartenduda ising kangi lamubada ising maru ama fawba yauramdri. Thoisna sorma piya ma khondoklaga tapna hogatuna barten pairaga tenki lairiba adhomda laklam. Ising marang kaidabagi tenki dusu mayeng ita taduna lairamri. Miga khara pikpani tenki duna maro lama wangmani. Ngaihakti ka sira kagum sira khanjanaraga lairamri. Adubu thangnaba mikopta thawna amaga loirana Bartindo tenki manungda sob lublaga kannaba hotnaram. Talaktuda tenki manungdagi karigumba khut amana Thoisna gi khudangda ta phakri. Bartin ga loina na manungda tasinkri. Thoisna kanna lawu sungamda pakatna makhutubu lauthoknaba hotnai. Phana kana hotnarabasu lauthokpa ngamdrabada. Thoisna pakhatladuna araiba thangna puthoklaga thangnaba mi tanaba lauri. Kana laibagi aibu amukta kanbiyo. Wahai siga loina na singthoknaba hotnai. Yaramdi mamai thangdadi kanna lauduna singthoknaba hotnabada khongpham sahodabadagi maning halakbada darida ningkhong yairaga tusankri. Thoisna namanbana mabuk adu ngahak khangpai paisilaga khang. Sainaga pakatpaga na ngaihakti tarang isasali. Mitluwani dagi leya palaita mapi sintaraglami. Shil iba phanek tu khajik takatlaga yenglubada. Iking mayamam susien thaduna lairamli. Madu ubada Thoisna lawai luton sat khraduna gyan mangna wan thakri.
Paudo mahay may hainarakpadagi shorat mafam na babok oidu na famlam baraseshu pakat na mayong madom na piji paikatu na selaklami. Oiram liba piba maduda mahakshu konglay tu na silaga masa tak nikpa makay mamawbukon katlaga lawani. Kana laibage ay imawsi amukta kanbiyo hospital da amukta pubiyo yam na tuna. Laikay mauna ha mayam shu mahay may sensin naraktuna arak pagariya maparaga hospital da pukat kay. Office da layram balay siya masyo pauta badagi tintaba tawda na hospital da laklami. Operation theater mamang da kapto na layram bi rashi gi manak da pakat na sang silaga hangai. Ima, thoidi ima. Rashi shu kaplaga operation manung da insin kriba mamawi shaktam madu laksin ba oina. Pali ba ming sial duda mamit na yeng laga wadi ngang debi ingit pirai. Lai siya masyo matamoy kaya na kudum suraga kapli. Magi mataw da layram liba mauna ha singa da su yam na nungay jaram di. Lo na kapasyo yawram. Operation loy na doktara matoglay. Mayam pumba pakat na sensin. Marak duda kwaidagi langtak na riba di rasiga lai siya magani. Lai siyamba, doktor do na wangang bandang dringay mahang na pakat na hangsarai. Doktor, toy sinabo. Wa makatabang hamdri. Doktor do sulay siya magimawang kangla do na may thong na mamon minok aman nok laghayai. Toy sina kay su tawdreda, masa normal tayo. Ngay hakti mayam pumado yam na haraw ngay. Thang na bumikupta, rasi na doktor da hanglai. Doktor, isu di. Doktor nupa do sapam kangan hanjin kri. Mamay mamit ngangsang silaga kumai. Angang do ay koy mayam siyang gana panagka na di kan mangam na bakot na bani. Ado boy shorgin nong damhay ba doni. Kan mangam kidri. Wahay do da haraw rambalay siyamba makuk da brazi singjang na iyan tarak bagum na. Mata mo'y masyeta na kaya. Rashi suwaw da nga tado na ningam da na kaplam. Oy riba mama masyagi pibam duda layram liba mauna ha singa da sunungay tina temjin biri. Ngayak layraga toy sinasu operation theater dagi intoragli. Lay siyamba hoy su mayam na temjin biba dagi pungning patare hayraga. Special ward amada pusiragli. Doktor na inaw riba toy sinagi mafam dadi angang laytabagi pao siya kangan bikinu hayba dagi. Toy sinana tatta na hanglaba su lay siyama na wahang adubo laytok na bakot na. Lay siyama na siya. Nasasi yam na sole na doktor na hayraman. Nasaha na kitang kangkat na bataw kasi. Toys na aso sing na ba magaloy na hang baliapti. Mapuroy ba na ngang di ba to tada kay hanjin hanglai. Tada, ay nahangisi ko mo. Isa kay da sat kragi. Ay ginakta isa lay tri siya kay ginaw. Lay siya mating ba ngam da siyan tarag liba mapiya do. Lo na taytok siya na bakot na ram. Toys na aso sing na ba asum masum hengalagli. Toys na ana. Kaigi ipam da walo piri ba no siyang hayo dada. Aigi isa di. Aigi isa karay set krage. Aigi isa uningi. Aigi isa piyo dada. Asi hayraga toys na. Kapli ba drip ki mari marang singa do sing talaga mapuroy bagi sagal nikto na hangai. Rasi siyo manak tala ibang amdra do na. Kaplaga mapal da tokraban. Lay siya madi kumpam kang dawa na kanglam. Toys na siyo. Kaigi kumdri ba no dada. Ay nahangli ba siya mo. Isa kay daw krage, ay isa kay daw krage. Lay siya masyo, kaya ba tamoy do butemsin na ba ko na gadra. Hoys na giwahang dugi pao kumbupi gadra. Laufam kanglak dra na, asyang ba pong makay do ragli. Hoy, iba ni gisa do. Mapumahak na mamama pa o iba'y ko'y ipamda. Sinaning dra ba mali. Ado na, mamama pa ay ko'y butadok lamdaga. Mapumahak na minung silay na loksin bikri. Toys na ba mathada sizet konsin na kablay. Toys na so masil dagi wahay ama faw ba haydok pangamdrada na. Sak nilay siya mabukon silaga kaplam. Noong madagi dini, nini dagi humni. Mata maso asum sat kibana. Toys na so karap harak laga mayum da putarakli. Mapamlong gi mabong maupa laglam badusu masagi tabay ingkang sinabadagi. Ngayak layram lagaloy na maghanak hirami. Lay siyamba, hospital dagi purak liba potsay singa daw mafam sana tamlaga. Toys na gi manakta pamtarei.
Thoisnadi kamdauri phare haibagi wani masada akiba pakhat patu sungba pumba fauduna leiri wakhal lamada mangbagumna tumin ungduna famli laisiem basu thoisnagi hanaga manada mohong aduda yamna nungai jaramdi adubu doctor na wakhal nungai hallaga tapna pharakani haibadagi nungsiruba kawani na wakhal nungai na bakanna hotnaram Paglang da telamba nungsiraba angang singi picture adu laisiemaga thoisnaga halaklabadi urabadi nungai khra roi khandana hana mangjona na loinamak lokthokraban thoisna manakta phamliba mapur hoibada wahai ama fawba hairaklamdi adum yengkhiba mafam amada munna yengdra tuminna ungduna famli laisemba nokningdraba su noksinarega thoisna da wari saba hore kaidoragi mi thoinangbo Nang na dumay na dumtaw layrabadi. Dadagi wakal si kamay nungay doino. Harasu nungay tokpa tamu kay dawage. Ay ko siya nahaoy. Next chance yam wang na lay. Maduda sung kansilaga layrabadi. Nasado yaro ri hayban. Thoisna kayam kumlaktri. Ay siya manawa makatari. Isado gi kalaga isu yam na nungay di. Ado boy sure na silak badilaan. Ibani gi laybagta asum toklodo na tamang kibana. Ay ko'y na siyam tokpang amkidaman. Hausikti haukrabadi haukredana harasu kauthokpu tamlaga hanagi punsida nungai ni hingba tamlasi asi hairaga thoisnagi makhutpu tapna lamaga paiselai thoisna su hausikta gyan khajik lakpagumna mapuroibada pangningdana pangliba mamit ani aduna yengai laisemana thoisna tapna kai haigi laisemana yare yamna khanjelanu wakhal wanabani dada isagi mahut ay oina lairam lenda chacharam labadi phagadabani ko laisema thoisna da mamit kuptani yenglaga khai kaigino nang na dum na hanjen hairi sibo nang dada bu kaimta nungsidrabo thoisna kaimta amu khumlakhidri laisema na isa duna mara moiraga ibani bu punsigi oina kaina ramgadabagi sarukti Isa laitrabasu yaida. Ibani nungsi sana na nungai na punsis chupa hingmi na baduni. Ay na pami basi. Ay kaya dukpung sontari bano. Ay na hingli basi. Nanggi damakta ni Thoisna. Mapuroy bagi wahay do da Thoisna asu mapis sintaray. Pirang lakta mamon minong masama noglaga kap liba mapuroy babu mahak na mukthem jinbiray. Thoisna na. Kap kanu dada. Ay nagkapasu nang di kapayadi ay sunang buyam nungsi. Hantag mapok asiga danatana. Mapok tareta sunang galapok nga bangamdoy. Adobo, taibang mapu mabudi ay nawarawi. Nung tinumit ko dingi tamoy siyang nataw ni Jari ba mahak na. Ay ko'y busan bidre. Laisima na. Adom na hay gano fati. Isor mahang na ay ko'y gisunong madi. Soidana Purnima lakan gani matam madu ngai batabani Thoisnana ngai gani ai matam madu fawana ngai gani makhut anina miluda panduna lairiba mapiyado fatfat taithokse aduga mu horakli dada isado laijaramnadi ithada sena konduna tampakta sen songno sanaba kato uba phangseram gadamani ko Mama ay bukauraga hanga kapagi konjel na may kay pumasok pong niladapani. Adubo, ay gioy na di laibag na tambiram dreko. Laisya matap na. Yari minang bo. Kang gano hayraga at umakata na tarak pa na. Yaurag lisi kay gino. Nang nabat na paraga ibani ko ay baga sa toy nisi. Kansil lo ano yari. Dadasak tong nabatawruragi. Ima sumakuksi hay kibani. Thoisna na. Tongdo uro. Imagi shaning ba ama tong biyu ko dada. Laisya manok fet tauraga. Hoy nanggisu apang ba makayro. Sakumda tong ba yadra su silaga layrugi. Yen nganu oksan ama hekta. Thoisna su hausikta mamon noglaglaga. Ay bo yam na sabagi type ta. Kaisu shaning diye. Imagi sabay yana ba oy na tong biro dada. Laisya maso. Ofisu thamagi oy na namduna su tilaw tuklaban. Nungay dawri.
nipa amagi tawfam thokpa imunggi kupnom pumba tawthaba tabani. Hoisnasu nukmi. Nahan khaidi tawjegeda haikribadudi yamna nungaibani tawthuurodada. Mamsuknaraba mafam aduda mangda langsaki tareng amasu tham. Makoktana ngaurunaba fi amana mamai mamit pumba thongna kuplaga masilda tapna solai. Amai bilay mahanna. Nangna aigi isada sunattana. Aikoigi imong pumna makpo laikai miyama mangda ikai pirok kumun kibani. Madugi laman nang busu lemna tharoi. Nakoigi imong busu aina lairi makai kabai kara saba makai wat kai duna laknagani.